ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯃꯈꯥꯡꯗ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄ ꯌꯥꯔꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯆꯞ ꯆꯥꯅ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ War on drugs ki khongjang asi amata oina thengnaminabagi khongthang ama chingtam animangna larakpa asina mission asi soidana mai pakani haibagi thajaba chief minister N Birena thamkhre Angang sing ayamba ka hena noibagi phibam ama leirakliba asigi maram khangdoknaba package food singda kari kari pochak yauri haibase kumna yengsinba mathau tai haina health minister Dr. S Ranjana phongdokhre Kurumjari, Mami TV Prime Time Manipuri News meaning Tabir Singbu, LUXMI KONGKHAM na taram nokchari, Pausano Pizari. Mayhorol dagi laiminarakpa nattaba atopa lamdagi lamakhangda changlaglaga aikoigi puwarida singchep tharakpa yaroi asigumba miyoi singi mathakta logi oiba thabak chapchana lokhatkani haina Manipurgi Chief Minister N Birena phongdokhre. Wafam asi thasigi tangkunda Mau Council amasung masigi subordinate group singna Manipurgi Chief Minister N Birena sangsiliba war on drugs ki khongjangda angamba mating pangani haina lokiba waref ama Chief Minister N Birena ngasi pisin kibaga mari leinana pangthopa paugi mifam amada mahangna phongdokhibani Mau Assembly Constituency ki MLA Losi Dikho Horticulture Minister Letpao Haukip amadi Mau gi tongan ba CSO amasung village tips sing yauna pangthokiba paumi singa unaba duda Chief Minister N Birena hai Manipur gi Puwari mayek sengna khangdana atopa lamdagi lamakhangda sanglaglaga social media da wakai tauba amasung nungsi janana mayhorol-dagi leiminnarakliba furup singi marakta singchep tharakpa khudingmak logi chap chaba thabak lokatkani asigumba kanglo furup naiba amasung status-dagi oiba thabak thoram singda khud thinjiklakliba miyoi sing dagi lapthopiyo social media da kanglo furup naiba wafam thagatpa amasung comment tauriba singi mathakta lengak asina kumna monitor tauri Makoi sing adugi mathakta songsoi soidana FIR pangani loinana makoi sing adu lengaki thabak inkhang tharakbagi police verification tarakpa matamda soidana dasa tagani hainaso Chief Minister N Birena makhatana phongdoki Amapandagi akhoi marakta mithin gai waina seasonary sanari badagi madakta legal action lobuni logi gani kanamta duga sakam pongdok doroi pongpuda pongdok doroi social media gi kari gi loina koi cyber crime gi hena kankalale hayeng natai chada ba comment pi ba katokaran communal sagana ba tawusing di moi gi service record police na FIR loi lobuni hek communal toiba aduga jati emaga gi masakta khana ba yaba adagi Manipur da irang thokya ba Bharat da irang thokya ba comment pibasing ngasi phabi ai phadabi ai but FIR salakanda hayeng moi gi government service kuma kari kuma gi police verification da everyone will be marked maram disidi government am serious one lawi aduna yaringai communal oiba don't maitai dagi oiba ai naga dagi oiba ai koki dagi oiba ai maitai bangal dagi oiba ai or any communities Manipur da leba gorkha dagi oiba ai mayang sing leba sinde oiba ai communal toll tobiganu government tolerate tawroi aduga madu hayeng thaba ama khalle sange drogada police verification da madu mama leire yaraktre har kana ningba kai ningai hoigani War on drugs ki khongjang asi amata oina thengnaminabagi khongthang ama chingtam animangna larakpa sina mission asi soidana mai pakani haibagi thajaba Chief Minister N Birena miyamda thamkhre Wafam asi maugi akoibada popi pambi thaba natraga makhal amatagi mayai kaba chinjak lalonba amadi sizinabada athingba thamle haina Mau Council na laukiba firef ado Manipurgi Chief Minister da thangan balakpada Chief Minister N Birena phongdokibani Ngasi Chief Minister ki Bangloda Mau Council Mau Women Union Mau Students Union Oklong Village Authority Village Chief Association Senapati amading Jelyangrong Students Union Assam Manipur amasung Nagaland gi mihut singna thasgi tangkunda Mau Council amadi council asiga chanminariba group singna war on drugs ki campaign da angamba mateng pangani haina laukiba waref adu Chief Minister N Birena pisinki Thoramaduga mari lenana pangthokpa paugi mifam amada Chief Minister N Birena hai lamdam asida khundaminariba furup khuding magna war on drugs ki khongjangda amata oina thengnaminabagi khongthang ama lorakpa sina aikoigi mission asi soidana mai pakani aikoigi amata oibagi wakalon asina status gi matam gi oina thorakpa issue singda puna thengnaminasi ngasi maugi miyamna lamdam asi kannabagi damak lawriba firap asi thagataba ngamde asiguma khong
jang asida myam puna sarug yaminabagi tangai fadaba chauna lei mau asi Nagaland gi ngamkhaida khundaba oibana yamna sensitive oiba mafam amasu oiribani asiguma mafam gi myamna status gi damak achoba khongthang ama lorokpa sina aikhoi masal gi marakta leinariba nungsibagi mari adusu hena sesil hale haina Chief Minister N Birena apin rofongdoki Mauki silinau sini yang voluntarily coffee plantation की मायोगरा अगर drug करवार टोबा anti illegal लोग drug सिंग करवार टोबा में दिशा टोबा पुनः मत जगी ठिंगे न मोइना वारे लोग भी रखवा सिकी दमता है माउ काउंसिल में माउ की प्रजा पुनः कोई की साइट की गवर्नमेंट की साइट की congratulation टोबजेरी या तो कहीं काय कोने honor टोबजेरी और कोई मयाम संगा कांदा let us make green Manipur let us make our Manipur green ये वो माता ममदा highway की दमकता यामना problem होने लोग ने रंबा माउगी सेनापति की एरिया ngasiदी just I want to appreciate the Mao student bodies Mao peoples along with my colleagues देखो national highway safety की दमकता उठाबा अदु शुक्रन बकु यामना फजबा सेरी पांबी थाबा दो लोइना ना safety of the highways have mogi language highways is the living accident thokna ba padan ga thokna ba gi safety the loyal sugum gi wakhalo na makha ngasigi maugi silnau sina ikhoi da pb ba comment da higher puch da Manipur pum bharau bani Manipur gi praja punam harau bani Thoram aduga mari lenana Mao Students Union gi President Nathasi gi tangkunda Mao Council gi office ta pangthogiba miyam gi mifam aduna mayai ka ba chinja ki mayok da lokiba warip singh pathokuna Chief Minister N Birenda khanganki angang sing ayamba ka hena noiba gi fibam ama lerakliba asigi maram khangdoknaba package food singda kari kari pocha yauri haiba se kumna yengsinba mathau tai haina Health Minister Dr. S Ranjana Fongdokre Wafam asi MSFDS ki auditorium da pangthokpa Green Can gi Bakery and Patisserie Arts course da pass toraba mahiroi singh convocation di thoramda Minister Dr. S Ranjana Fongdokibani Bakery and Culinary Arts ki Institute ama oriba Green Can gi ahanba convocation ki thoram aduda Health Minister Dr. S Ranjana hai afaba chinjak chaba haibasi ngasidi malem asida yamna maru oiba ama oiragli Ekoina chari basinjak sing aduna haksal gi fibamda achoba safu ama piba maramna afaba chinjak chaba haibasi yamna tangai fade non communicable disease ayamba ekoina chari thakli bachinjak yamna mari leinai ngasidi afaba chinjak chaba amadi afaba chinjak puthokpa haibasi yamna maru oire Green Can chana thaknabagi lam asida paikhaliba kongthang asi thaganingai ne chana bachinjak sing puthokpa matamda yamna hygienic oina puthoksi haina su mahang makha taki I'm saying that health issues NCDs we call it non-communicable disease things diabetes ki BP but this is all related to akoina di khangdana chariba how in chaba matamdu da khigi how in chasalaga ultimately my contents myamdu kari yaurige kari chabi aba pona kaino chaba yadaba pona kaino poti how and seems the health from the yamna related lakpanina and engarang na handa so khoi director sahab ka khoi phamin naraga food safety gi se khoi kitang kari kamaina lawri gi hana de zo myam phasna dum tawre lakpi more so atai fooding ke no sing se kari tobi age na khoi tana duna khoi dum lakni manti mainly angang jing child obesity gi se da angang da yamna pamzi thumba attractive or packet to the head yeng the attractive but all companies anang inebo had the attractive or post in the package store I don't know the package to be balloon the yaw poto is it harmful to the child is it harmful to the human being I do yam kupna khantok pa ama yam na mathau ta bra ha na kan sei Convocation ki thoram aduda thangmaiban Assembly Constituency ki MLA ke Joy Kisan hai bakery ama hingna bahona ba ase yamna awaba amani awaba sing namkhaiduna Justin Lystrom na bakery ki thabak ase chawkhana bahona bada lawri ba tawdang ase thaganingai ne puthokliba pothok kudingma yamna hygienic oina puthoksi chinjak sing ase kumna check tawna ba matik chaba lo ama leheningi education haibasi lairik laisu khak tamba du nate tongan bahiram da tamsin ba madi hygiene ba haiba ase education amani ngasi bakery ki lam asida mahai tamduna pass tawrabana ha sing ase masha na masa thabak pisaba ngamlagani haina khali haina so MLA ke Joy Kisan pukning thogatki bakery sabagi bakery shop hambagi sugumagi amu training ama saratana madra fast or pipe se masi ina ila benati
मसले थबक से हाइराइब मीसिंग से मोई मोई की हिंगनब लंबी या खरबने सी जस्टिन लाइसमना मंगोंद लेदिब इनोवेटिव आइडियाज में हम पुथोगा मणिपुर की ओरिबा अनएम्प्लॉयमेंट सॉल्व तौबदा संजलिबसे मसी लाइबाकना खंबिबम थोई फूड प्रोडक्ट सिदैदा हजांग सोइदबा मैम टीएस की ngata खन मैम थंबिरमे मसी आई ऑनरेबल मिनिस्टर कोई मेडिकल डायरेक्टर से औरी लोइना मो पुथोको फेइसे नसी की नतब मसीदगी कोई लहोरगा अखोई मणिपुर सिदैदा लाइबसिंग सी मणिपुर की बेस सिना बुखरा फबर खल्ले मणिपुर बेस नतब मपाने पैकेट मखल मखल मार्क से ट्रेड मार्क लेरे लेtra सुमते योले मसी कमाइना चेक तोगे बसे मसी खंदा निसिंगी अदना सुमसु पुतोपिरो ऑनरेबल मिनिस्टर सु लेंगा के द लेरिबनिना मयाम सु तानरगा सुम बम पुतोगदी मणिपुर लेबा अनएम्प्लॉयमेंट प्रॉब्लम से खरे मखैदी सॉल्व तौ ngam ngasi convocation ki thoram aduda bakery and patisserie arts course da pass toraba mahiroi chamaga mari fogum doida certificate yentoki thoram aduda health minister Dr. S Ranjan Thamoiban ST ki MLA ke Joy Kisan Infal East ki DC ke H Daina health service ki director Dr. RK Razo Thangzam agro industries ki managing director TH Joy Kumar namathang sina chief guest president amadi guest of honor oina sargyaki loinana green can group ki founder amadi MD Justin Lystrom amadi hanagi SD ki senior audit officer Birendra Lystrom the president member oina sargyaki numit kharani nong tabadagi status gi mafam ayambada isingi chau thokliba sidagi ngak thoknaba kari karamba thorang paikhat kadagi haibagi matangda water resource amasung relief and disaster management ki minister Awangbung Nyumaina Infal Faraga Cheliba Infal Turel Iril Turel amadi Nambul Turel gi phibam yangsankre Mahot ke minister Waikem Chan Langtabal Assembly constituency ki MLA Karam Syam amadi department ki maru oiba official kya yauna satkiba yangsin khongchad aduda water resource department na paikhat kadaba samjin sajin bagi tabak sing official singa tatok tasen tauki loinana miyam gi yaifa thorang ka mari lenana pangthok kadoriba tabak thoram singda miyam na suma pung fana mateng pangduna isingi chau amasung ithai lokhong gi leiriba kudong chadaba singdagi ngak thoknaba khonamina si haina minister Awangbung Nyumaina appeal taragi The Great June Uprising Unity Day mathang thagi June tang tara nipanda mahusagum Infal gi kekrupata miyam gi oiba thoram amaga loinana pangthoklagani Manipur gi ngamkai ngaknaba khonabada tawaina ponthapi kraba athoba athobi singi mafamda ikai khumna botuna pangthokadoriba thoram asi mapung faba thoram ama oinaba miyamna sogatpiu haina The Great June Uprising Unity Day lisingani kuni thoigi Observation Core Committee gi Chairman Joy Chandra Konthojamna paumi singda phongdokre Infal ki Kwakatel da laiba All Manipur United Clubs Organization ki office ta core committee gi luchingba sing yauna pangthokiba paugi mifamda Joy Chandra Konthojamna hai haukiba kumja lising ani amagi juntara nipanda iramda Manipur kaibe yaroi haibagi akanba khongjang ado mutpa naidana lehoragada bathodok amani Thodok aduda miyoi tara nipan ki punsi longkibata natana miyoi cha kayana asok apan nangkibane Thodok adu ningsing duna pangthokadoriba thoram asi miyamna amata oina saryabiyu loinana thoram asi mapung fana pangthokpa ngamnaba miyamdagi mateng nirakpada support tawbiyu hainasu The Great June Uprising Unity Day lisingani kuni thoigi Observation Core Committee gi Chairman Joy Chandra Konthojamna makhatana phongdokhi June ki tam time pa miyamna Hosi ke group fa China longna riba The Great June Uprising Memorial Complex Athau basing yata from riba ke group ma da lakadoriba 2022 asida aikoi observation pangokani haiba observation asida ista aikoi iram dam sel leiba isin ina okuding mangna numit achibu aikoi ni thabuk leiramba aikoi ni achingba leiramba su haiba numit achibu aikoi ni miyam gi damakta iram dam kaibi aro ijati gi damakta nangkai gi damakta sawaina pangthakti ki ba atau bisingi haika legat tarpudi thapor achibu sarup labi haina observation committee ki chairman amo miyam ijai International Human Rights Association IHRA Manipur chapter ke president ni haizaba makti haukimna status sida kundaminari ba forum masal gi marakta yengchina ba thokpa yaba wafam kaya handak marak social media da phongdoki ba wafam sing aduga kuki NP Manipur kimga karigumba hiram amatada mari leinade loinana kuki miyam gi mahut silaga wangang na ba mongonda sinakiba leite haina kimna phongdoragli Hiramastagi matangda kimna thadorakwa charal amana hai makti haukimna mamangda kanglo masal gi marakta sherana ba wakal
पोखनबा याबा वाफमसिंग सोशल मीडिया दा थागलकपदगी कुमजा लिसिंग अनि कुनगी अप्रैल की तांग 13 दा किमगा वखल तामिनकिबा लेख्रे लोइनना महांगनसु ngakpinaba amadi asiguma wafamsing matungda amuk hanna phongdoklaroi haina thajaba piramki laibakti miyam lana chatpe yaba wafam kaya mahangna social media da makhatana phongdoraki lamdam asida laiminariba furup marshal gi marakta yengthinaba yaba wafam social media da phongdoklakliba LUXMI dagi miyam section na laiminase furup marshal gi marakta wana semgalakba nungsi chanabagi mari ase yekhai thingai pirakpa LUXMI lengak asina akanwa meeting changbiyo haina charol asina makatarakli handak chahigi biat amasung amet tamnabagi pangthokadoriba entrance test ase institution singna masamasa gi oiba mawngda tongan pangthokbagi mahut common entrance oina tawbinaba athubada lengana sinbiyo haina Democratic Students Alliance of Manipur Desamgi Secretary Education and Academic Affairs TS Somol Luwang na lenga ki puning singsilagli Wafam ase ngase Kwakatel Boys High School da leiba Desamgi head office ta pangthokpa paugi mifam amada mahana phongdokibane paugi mifam aduda TS Somol Luwang na hai lamdam asigi private amadi lenga ki teacher education institution singna B.Ed amadi M.Ed ki course tamnabagi entrance examination sing lanai oina pangthokpagi mahutta common entrance test oina lenga na pangthoknaba honabiyo maduda mai paklakba miyoi sing adu khakta B.Ed amasung M.Ed tamhanbiyo masina lamdam asida khena machang oiba oza sing puthokpada achoba mateng ama oibata natana ozagi sinfam asisu thagwang khalagani Manipur University ki B.Ed na National Testing Agency na lauraga atopa institution singna magi oiba mongda entrance test tawgani haiba si changdamnaba yararoidaba amani maramaduna apunba common entrance oina atuba matamda pangthoknaba lengang no honabiyo haina mahangna makhataki Puda B.Ed amadi M.Ed se tamnabagi tamda ko pangthokliba entrance test ki pangthokliba mawng ase magi mawngda tongan mawngda pangthoknabagi damakta ko sem sariba si khudakta lepiyo aduga apunba common oiba entrance test ma ko pangthokpiyo haibasi Manipur ge ko tongan ba mafam singa leiriba aiko gi private amadi government ki aiko gi teacher education tampham sang oiriba aiko gi M.Ed B.Ed se masigi course tampham sang oiriba teacher education sida aiko entrance test se aiko pangthokku matamda aiko magi mawngda tongan mawngda pangthokpa se masi lepi daga apun boiba common entrance test ma aiko pangthok kanda asigumba oja singbu khanbagi aiko oja singbu train tawnagi mafam sing ase aiko fajana aiko thambiu haibasi aiko gi desamna mangi chai kya dagi aiko hairaga lakre Yaripok sangam dabidagi Korimayum MD Abdullah gi mihat kamari lenana semkiba JC na hayeng ayuk pung manga dagi hauraga pung nipan ki general strike tawgani haina tawramba do JC gi mihut singa Chief Minister N Birenga unarba matung yanaba purakpadagi general strike ki khongjang adu handokre Presta phangba pamagi matung ina Chief Minister N Birengi maikaidagi mihat asida chenaba sing atubada logi matung ina cherakpiba amadi victim gi imungda expressia piragani haina thajaba pirakpadagi general strike ki khongjang adu handokibani hairi Coalition Against Drugs and Alcohol Kada Head Office ki Women Affairs ki Thomi Singna Kawa Widrom Lekai dagi fagalakpa lupa lak anirongi yungang sing tukaiduna mangta khankre fagalaba yungang sing adu Manipur University ki main gate ki mayok nabada miyam mangda tukaiduna mangan ki Satakiba drive adu kamari lenana Kada Women's Affairs ki Secretary Takhelambam Punima na hai horakliba ichai su ayam banam ayai kabat nisada laichu badagi mang takpa fibam adu yaure makoi singa se kannabagi dama kadana hanba leitana drive satagani asigumba kunai amabu mangba yaba mongda sena lambi oiriba singi mathakta akanba drive sathaduna tungi yumbi oihogadaba ichai su sing kanba haibasi kadagi pandam amani haina mahna phongdoki ngasi akoina drive sathajabada kawa dagi phajabani pose lak ani muki por khoi phajare aduna sumaina tawdana nisha sida haurai ba isai su punamak che mayai ka ba nisha se loina mangana takna loire aduna akoi di hanba laitana ngasi akoi kadana sathajaba drive ni ko aduna akoi adum phagini hanba laitana matungda su adum akoi tawjagani aduna isai su loina mangana takna loire aduna ngasi akoi isai tagidi akoi matam namaka adum akoi phagani Kuntraga humdoirak suba mahiroi singge hak kanba numit Students Emancipation Day ga mari lenana numit marini chobna sathagadaba Residential Students Leadership Camp ngasidagi Ibotombe Institute of Teachers Education and Training Bisnupurda hodokre All Manipur Students Union AMSU Bisnupur District Committee na sinduna hodoki bathoram maduda AMSU Headquarter ki President Hobizam Salamba AMSU Bisnupur District Committee ki President Signing Maibam Amade Apun Manupilo Bisnupur ki President El Pramon Laimana atuba mitunglen singoi nasargaki
Bisnupur District ki tongan-tongan ba school kaya gi mahiroi singna saruk yaduna ngasidagi numit mari ni chumna sathagadaba Residential Students Leadership Camp ase pangthokpagi tharam piraduna MSU Bisnupur District Committee ki President signing maibamna mahi tambada puning changna honaningba amadi Laibaki Taudo Watok Sing amadi hauzik honglagliba Manipur gi isu kaya gi maramda wakhal tahanaba camp ase pangthokpani haina phongdoki As a students, koi leadership tamgadabani and atopa hiram na hai koi leadership or quality ma susani ai makha thada la kadar ma asi matau karan na atoba lami de pura kadar ke hai ai sem badabani masi sothara kada ibo mahiroi tula amadi sothara ibo manipur se kalong lu di dabata masi emsula matam ne amam ma ka na sigurun mari ni yo president leadership ke je panguk de ne ba COVID-19 laicuna maram oiraga matam sangna film ga mari leinaba thabak thorom kaya pangthokpa ngamdana lakhiba do haujikti mahosagi punsida amuk hanjillaklabanina Manipuri film gi thak asi hena wangba thak amada pukhanaba honaragani haina handakta nauna film forum Manipur gi chairman oina khankraba L Surjakantana phongdorakli Mami TV ga akanana unaba amada wafam singasi phongdokladuna Surjakantana hai COVID-19 laicuna Manipur gi film gi khongchata aduki matek jaiting pikhi film danatana sumang lila amasung isai nomaina chingba harau kumhai gi thoram kaya khongphom kaiba haiba phibam adu yoki Manipur gi film hana chawkhanaba angamba thakta honagani hairiba wafam asimak thabakna utkani haina Surjakantana makatana phongdoki press the kiss. 1950, I 59, I pressed the kiss. Manipur, Sapongi. Using 2022, so let me tell you, press the kiss. I think he marked the home. I think Kabama didn't talk to her. I don't press the kiss 1970, we gatekeeper or a Masai is my phone. So, any someone who can do it, gatekeeper, you are. Niyom gi wangmada puramba sandalwood kg chamaga homfu ngasi ayo Bisnupur commando gi team amana miyoi amadagi fagat pangam kre hari faraba miyoi adudi kwakta bazar dagi MD Hussein Ahmad Chowdhury chahi kunthramatoi apokpa Haji Rahmatullah Chowdhury kawe Hiramasigi matang da police dagi fangba pa amana hai ngasi ayo pung 9:30 rom taba duwaida Bisnupur commando gi team amana tidim lambigi ngangkhalawai da leiba petrol pump amagi manakta normal duty pangtutuna leike talak aduda registration number HR 26AV7357 oiba A star car ama kham hallaba matung check tobada carton box marida haptuna purakpa sandalwood kg chamaga humfurom asi fagat pangamki faraba miyoi adu makha taba legal action lokhanabagi damak district forest officer da polam ga konana kusinakre haina posta makha tarakle Petrol amadi diesel gi mamal amukta da chauna hantakiba aduna maram oiraga dealer singda chauna mangza pathokle hiramasigi matangda laingana akhanaba thoram ama atubada paikhat pidrabadi akanba khongjang changsilagani haina Manipur Petroleum Dealers Association MPDA gi convener Prakash Arkena Paumi singda phongdokre Manipur Press Club da pangthokiba Paumi singa unaba amada Prakash Arkena hai petrol amadi diesel gi mamal hengatba matamdadi yamna pingna hengale adubo handakiba matamdana chauna petrol liter da lupa 9 paisa yankhai diesel liter da lupa 3 handakiba si yamna laibak thibane mamal hantarakpa haibasi pumna maki oina afaba khongthang amani adubo mamal tanglingai da dealer singna petrol amadi diesel yamna lausil luraga mamal khangan handakiba matamda mangza gadori basi dealer khaktani petrol amadi diesel gi mamal lengana hantharaklabadi tangna lori haiduna dealer singna mamal tangna yonba yaba nate asigumba kaya sina maram oiraga staff singi tolo pibada fauba awaba ama oire COVID-19 laichak ki matamda su awaba kaya ama thengnarakhabani maram aduna dealer singna thengnariba khudong chadaba singa si yenglaga lengana athuba matamda akhanaba thausil ama sinbiyo natrabadi tongan ba khongjang kaya changsilagani haina su Prakash Arkena makataki Masagi sigi step handaba pot mayam si loina ma beneficial oiba ngani mayam prajada adu masagi approach akhoi nang sai mamang da hajiba hingalakka step by step ta su nang hingalakba du maina handaragu matam su step by step ta handabiru aduga amana wahi amakna mamangi vet 2021 di August ta vet se handadi adugi matam da government na 14 days ki notice period ama cover the flash tawraga under here adu biduna tapagi masagi akoina also lejo ma'am su
loinamak hana leikhiba mamanduda yonba ngamore aduga hujiki sumaina amtungda ma habdo oide asana tungdasu adumaina notification gumba ma pibiraga handabihu haiba request ko Numit kharani ge mamangda nong leptana chuba maramna ising ichau landslide amadi mudslide kya thokpadagi awaba kaya mayok naringai cheraga sida Juribam district ki Babu Khal Khul changpham lambi gi saruk namthaki badagi khul kaya chathok chasin tawbada khudong chadaba mayok nari hari hiramasagi matangda Juri Development Organization ki President N Sadananda Maiten hai Juribam amasung Tamenglong district ki border da leiriba Babu Khal gi lambi asi fauraga Savukhat amadi Boroi Khal chaliba lambi asi gi sarukara turel gi ising hantarakpaga iroinana senthakre Hariba lambi asiki thong asi Manipur gi Chief Minister amasung Works Minister na sanaba ayaba pirakpadagi miyam satok sasinda khudong charagani haina nungairubani adubu laibak thibadi lambi ningkhai ki basina maram oraga kunja sing mi painare maram aduna Manipur gi Chief Minister N Biren amadi Works Minister na Juribam gi kunja singi dama khanbiduna atuba matamda lambi asi semjin biu haina Sadananda namaka taki miyamda social media amadi print media electronic media kaya gi kuthangda koina su kya ra khana laujagre masi punamak sing ase masi gi kai khona jariba honorable chief minister works minister to masi gi lengana amuktang munja sing amadi jiri bambu minung si ga loina na yengjan biraktana athu matamda lambi asi thong asi sembi dana wajar ba praja jingi awaba se ko hanbi u haidana jiri dilona organization ni magi tagi nolukjai Kumbi Assembly Constituency के मनुंग चनलेबा बोरायांगबी ग्राम पंचायत के लाइफलाइन ओरिबा बोरायांगबी फाउदना चलिबा सगांग सुगनु लंबी असि हौजिक हौजिक यामना फिबम तादबा मा दलेरे लंबी असि की फिबम असि लेंगांगना अतुबा मतमदा मिदेंग चंगबियो हाइना बोरायांगबी यूथ डेवलपमेंट ऑर्गेनाइजेशन बाइदोना लेंगा की पुनिंग सिंसिलगले बाइदोगी माइकेदगी खंगलकपगी मतुंग इना लंबी असि कुमजा लिसिंग अनि तरा निपानगी जुन जुलाई थादा PMGSY की मखादा सुपनगी सेंटीमीटर अनि खक्तमक थारगा अपाकपना फिट तरा खक्तप पाकना कोइलास थाकिबने इम्फाल रोमगी लेरक अमना हेना पाक चावरिबा मेन रोड असिदा हेवी वेट ट्रक मयाम अमा ओवरलोड तौदुना नुंग लेंगोय पुदुना चटपना मरम ओरगा सुमनगी सेंटीमीटर अनि खक्तमक थाबा लंबी असि फिबम ताद्रे लंबी असिदा कोम कया अमा लैदुना सथोक ससिंदा अवाबा कया मायोंगनरे क्वालिटी मेंटेन तौदना सेमकिबा लंबी असि चही मरी फाद्रिङैदा कोइलास लोइना काइदुना लेरे गाड़ी अनि थैना बयादबा लंबी असिदा ओवरलोड ट्रक सिंग लेप्तना चटबा असिदा मरम ओरगा एक्सीडेंट असोगापन मिक्सी मिना कया तत्तना थोगले नाकल अमरोमदा बोरायांगबी मयोलदा लेरिबा खुल मयाम अमगी लाइफलाइन ओरिबा यामना लीरबा सेकंड वर्ल्ड वार मतमगी थोंग असिसो असुकी मति फिबम सोगले बरमदुना बोरायांगबी यूथ डेवलपमेंट ऑर्गेनाइजेशन बाइदोना ट्रक सिंग लंबी असि फावरगा लाक्तना बखंगली मियाम की लंबी थिंगबगी राइट्स बाइदोदा लेते तौबतबो लंबी अमदे थोंगी फिबम का हेना फत्तबना मरम ओरगा लंबी असि कोइलास थाद्रे फावबा लंबी थिंगबगी खोंजंग असि संगसेनबने लेंगांगना हिरम असिदा अतुबदा मिदेंग चंगबियु संगबिदुना लंबी असि सेंबियो हाइना बाइदोना मखाताना खलखि लांगोल निंथौ लेकायदा लेबा गुरुमयुम प्रेमिलागी युमदा ngasi कापा यारिबा नोंमै मरु खरा अमदि वाइ खरा पनबा लेटर अमा थमलंबबु द वुमेन्स डेवलपमेंट एंड कल्चरल फाउंडेशन लांगोल निंथौ लेकायना अकन ममोंगदा यानिदो फोंदोरकली गुरुमयुम प्रेमिलागी युमदा कियन खंगलमलिबा असि मरि लेनबा ऑथोरिटीना मिदेंग चंगबिबगा लोइनना मतुंगदा असिगुम्बा थवोंग असि अमुक हन्ना थोक्तनबा लौखटपम थोकपा थबक लौखटपिनबा अपील तौरगली लोइनना थमलमलिबा नोंमै मरु अदु करंबा ऑर्गेनाइजेशन ना करी मरमगी थमलमलिबनो हाइबदुसो सेंगदोकपिरकनबा अपील तौरगली गवर्नमेंट की साइड तगी हाइरगदी ngसाइगी अखोइना हुजुजिक अखोइगी डिपार्टमेंट ना चथरिबा अखोइगी वेरिफिकेशन हाइजब तारे वेरिफिकेशन तौबसिदा ngसाइगी मसिगी वेरिफिकेशन सिगी मनुंगसिदा नुंगाइतबा मियोय खरना तौब्रा हाइबसु आइना खरा चिंगनाजै National Ayush Mission नाम की मीटिंग मखादा State Ayush Society Manipur Directorate of Ayush Lamphel Ayurvedic Doctors Association of Manipur Adam Amadi United People's Front UPF Manipur na puna sinduna None District ki manung chanelaiba Thangal Longjaida ngasi Ayush Free Health Camp Amadi Awareness Program ama pangthokre Thoram aduga mari lenana Thangal Youth Club ki President KH Golmai na hai ngasi United People's Front UPF Manipur na masama ufaba tinjang kaisang tabakunai ama semnabagi pandamda Thangal Longjaida laktuna Free Health Camp ama pangthokpa si thaganingai ni haina phongtokhi
ngasi bangthokiba free health camp aduda khul adugi ahal angang yauna punna miyoi chani romna ana layeng ki kudong chaba loki loinana layeng balakwa singda hidak langtak singsu lemna fanganki Manipur Film Journalists and Critics Association Sinduna Lagliba June Mapanda Wangkai Yonglan Lairakta Leiba Maichau Taret ki Sanglenda Association asigi founder president oiramba RK Bidur Laikidabagi Thoram ama pangthokani haina Association asigi publicity secretary Norena Thadorapa Charol amana hairi Haukiba Kumjali Singara Mapanda Anbo Oina Hodokiba Chahi Ahum Leraga Piba Nongthombam Chandrakala Ningsing Sahitya Manal Singani Kunitho Ingasi Writers Club Manipur Nambol Sinduna Award Asigi Donor Oiriba Sarachandra Nongthombam Gi Oinam Bazar Leiba Yumda Pangthokre Thoram Aduda Oinam Esigi MLA Ainalini Convener Manipur Language Advisory Board Sahitya Academy New Delhi Gi N Kiran Kumar Amadi Writers Club Manipur Nambol Gi President Rajan Sarang Temna Atuba Mitunglan Singoina Saryaki Writers Club Manipur Nambolgi Anirak Suba Nongthombam Chandrakala Ningsing Sahitya Mana Fanglaba Sajigi Leibakta Haiba Novel ki Aiba Cha Khomaida Sel Oina Lupa Lising Taramanga Citation Amade Khudol Pot Kusinaki Thoram Aduda Oinam SG MLA Ainalini Nahai Wari Larik Iba Haibasi Mi Amana Hekta Iba Yabanate Honabakanba Hiram Amada Thizinba Ibagi Magun Yauba Akanaba Mi Kaktana Asiguma Mana Asi Fangadabane Maramaduna Lebak Ama Afabalambida Punaba Honabada Aiba Ibi Kayagi Achoba Todang Sul Laihana Mahana Makataki Inabagi kun Ishona Pina Viraba Aduma Mui Kaktana Pigadaba Pangadaba Manamani, Jam Leraba, me, Yam Puni Maduna, Sigumba Kananaba, upon a Shidaya open the Bagidamakasu, a Hanya Letana, Nuaji Harwa Pansi, Amukana Pungosari. Lagliba June ki tang mari dagi hauraga tara humdoi fauba Haryana gi Panchkulada pangthoka tawriba Khelo India lisingani kunithoida yoga event da saruk yaga dawriba Thongju Boroi Makhong dagi Chungkham Silendra gi machanupi Chungkham Sonia da Thongju Kendra Tengbanglup TKTL gi General Secretary gi Maike dagi sel gi mating pangkre Tengbang pibagi thoram aduda saruk yakiba singna Chungkham Sonia da puning thogatbada natana Khelo India lisingani kunithoida medal lawrakpa ngamnaba mapugi maphamda thoniki hairi Hokiba Chahi Kayagi Mamangdagi Thobal District ki Lilong Chaubok Mairen Khunda Khusem ki Ichau Mayong Naduna Mafam Asigi Khunda Sing Awaba Kaya Mayong Nari Hiram Asigi da Mari Lainaba Sing na Mideng Changbiduna Miyam gi Awaba Si Kokhan Biyo Haina Retired Accountant MD Hasana Manipur Lenga ki Puning Sing Silagli Wafam Asing Asi Paumi Singa Unaba Amada MD Hasana Fongdokibane Mahakna Hai Lilong Chaubok Mairen Khunda Ising Chentokfam Uku Laizarabasu MD Salau Halim Hazina Chingba Miyoi Ahu Marina Farm Tauriba Makhoigi Patani Haiduna Pal Thingzilakpadagi Nong Kitang Tabaga Low Pari Tararom Manama Sing Thaba Inkol Khara Amade Yum Tare Nipan Ising na Thumjin Bagi Awaba Kaya Mayok Naduna Lagli Ising Mokhatpa Sina Maram Oraga Hokiba Chahi Dagi Mafam Asigi Lofam Sing Low Panba Yadaba Inkol Sing da Manama Sing Thaba Yadabagi Awaba Kaya Mayok Nari Masida Natana Masjid ki Toilet Thumjin Balambi Chatok Sasin Yadabagi Awaba Kaya Amaso Mayok Naduna Lagli Ising Chen Dana Laiba Sina Maram Oraga Laina Tina Sandorakatra Haibagi Mi Paiba Pongnare Hiramasi matangda Hokiba Chahida Su DC Thobalda Ising Thingziliba Pal Asi Lokthok Pinaba Haizakiba Laikrabani Adubo Horen Hayeng Tawduna Lairagli Maramaduna Manipur Lenga ki Mari Lainaba Singna Atubada Yeng Sinduna Pal Asi Lokthok Piraga Miyamna Thengnariba Khusem gi Ichau Asidagi Kanbiu Haina MD Hasana Manipur Lenga ki Puning Sinslagli Chaurana Low Pari Taramoni Yum Tare Nipal Mathume Ising Si Ken Pamda Tinga the Suruk the Makogi Patale ni Haraga Sing Sindana Mokoda Pam to Gele Pam to Mina Palakoi Katam Sing Ken Pam Tabidre Makoda Adana Maramoraga Nung Torokumatanda Ichumjina Maramoraga Haiba Yum Tumba Already Low Pari Taram Simanganba Hakum to Sumaito the edited Mangre Ado Ekoi Dishida Ekoi Namasita view copy high do Puringa Yang Tomlere Kujiku Andaksu to Mene Tume Other Prajashi Amwana Sumang Lilagi Sagnaraba Lilaroi Nupi Sabi Mainam Nanda Elias Bidyaranina Ikang Kangotana Laikidabada Manipur Sumang Lila Council na Ikai Kumna Butuna Awaba Pongdopagi Thoram Amangasi Kurai Putiba Lekai de Leba Laikidrabagi Yumda Pangtokre
Thoram aduda Manipur Sumang Lila Council ki Lifetime President PS Gunasandra Sharma, Council asigi President M Purnima Silaimana President Member Singoina Saryaki. Thoram aduda Manipur State Sumang Lila Council ki Lifetime Secretary Saurapam Hamantana Taram Nopagi Warol Tambaga Loinana Lilaroi Nandana Ngalingai Matamda Sumang Lila Gidama Kathok Piramba Kyabu Sintaki. Thoram aduda Manipur State Sumang Lila Council ki General Secretary Yumnam Nila Chandrana hai Sumang Lila Gidama Kathok Piramba Singna Lekidraba Matamda State ki Thakta Ikai Kumna Bot Pahibasi Council asigi calendar Thoram Amani Mainam Nandona Lekidaba Sina Sumang Lilada Achoba Mafam Ama Hangduna Lehoragani Sumang Lila Council Lehoriba Imung Manungi Awabadaso Sarugyari Haina Mahana Makataki Manipur Sanlai Paki, fighting in this habit, Marata, a joke on this habit, Manjaba, Malay, I would say, Nasi, young from the Tamjage, Manungi Awabada, Makari Lekai Sagana, Awabada, Manipur State Mangla Council, Awang Matakta, Saruka Zeri, Haidana, Renamsu Electronic Mediagi, Bapamda, Manipur State Mangla Council, Makegi, no looks of Lena. Panba Yabadi Laikidraba Mainam Nandona Hinglingai Matamda Kamakya Sangit Mandal North Imphal Manipur Jatra Mandal na Singba Lila Party Singda Yauduna Miyamna Pamnaba Lila Royama Oiramki Miyamna Pamna Kiba Mahagna Kumkiba Lila Singi Manungda Sanapat Ki Tharikta Kanchi Kokil Kanchi Ashram Postmortem Amadi Adikarna Chingba Panbayai Tamtiba Mihata Laikidraba Yaripok Changam Dabidagi Korimayum Abdullagi Matangda Yamtuna Achumba Wayal Chatabiyo Haina Itihadul Ulema Amadi Jamiatul Ulema Thobal Moizing Sinduna Thobal Moizing Mina Bazarda Wakan Mifam Galoinana Dua Tauduna Tonga Tongan Warep Kyasulo Kre Mifam Aduga Mari Lenana Itihadul Ulemagi Convener MV Tarik Nahai Abdullagi Messi Asi Thobal Moizing Miamna Akan Mamong da Kandem Tawi Messi Asigi Matangda Thobal Moizing Dagi Mihat Asida Chene Haibagi Korna Rai Pirak Labadi Misak Adu Kul Asida Mapunsi Chupagi Oina Lehendaba Haina Waref Laure Abdullah Messi Matangda Semkiba JSina Sangsilak Pataba Kuding Daso Itihadul Ulema Jamiatul Ulema Thobal Moizing Amadi Kulgi Miamna Support Tawagi Waref Sulaure Haina MV Tarik na Fongdoki Misi asi matung tarakpada Manipur sida amuk hana thokhandana bagi damakta paliba sarkar amadi aikoigi authority oina pairiba case ki pairiba mafam asina total asengba justice to mihat pasing aduda puthokpiaga dandi pibiyu Imphal Turelda Asiba Hakchang Oina Fangkiba Yaripok Changam Dabidagi Korimayum Abdullagi Messi Asi Kandam Tawi Asigumba Taudok Asi Matungda Amuk Hana Thoktanaba Lengana Tabak Paikat Piu Haina Lilong Youth Organization LY Ona Thadorokpa Charol Amana Fongdoragli Charol Asina Hai Abdullagi Messi Asigumba Taudok Kaya Hana Mamangda Thokiba Lekre Adubu Taudok Sing Aduda Chenaba Miyoi Sing Matang Matam Chana Matik Chaba Serak Phangau Bihodabana Akiba Laitana Asigumba Tamtirabat Tabak Thoram Sing Asi Chatharagli Haukibana Haukragasu Abdullagi Taudok Asina Aroiba Ohenaba Messi Asida Chenaba Kuding Mag Faduna Miam Khangna Akan Badandi Pihoba Chungani Haina Charol Asina Makataragli Logi Wangmada Popi Pampi Than Bagi Damak Kangpopi District Imanung Janba Mauzang Khulge Chief Letkam Khongsai Thasigi Tangkun Mapanda Cycle Police Station da Lagna Bakangan Kre Cycle Police Station ki Osina Mauzang Khulge Chief Letkam Haukipta Thaba Saman Amagi Matung Ina Logi Wangmada Mauzang Khulda Popi Pambi Thabaga Mari Lenana Thasi Tangkun Mapange Ayuk Pung Taramatoida Enquiry Amasatagani Hariba Numit Asigi Pungfam Asida Cycle Police ki Officer in charge ki office da lakadabani Karigumba Laktaba Thoklabadi Makha Taba legal action Lokatkani Haiba Wafam Saman Aduna Palli Hari War on Drugs Campaign ki Manung Chana illicit Drug Abuse and Prevention Haina Mingthonba Thoram Ama Chandel District Police Amasung Kunmatoi Suba Assam Rifles na Sinduna Chandel gi Maha Union Government Higher Secondary School da ngarang pangthokre Thoram aduda Chandel District ki DC Amras Kumar District Asima ki SP Haman Pandey Kunmatoi Suba Assam Rifles ki Major S Mano Vise Hanagi International Football Player Moirangthem Goramani Amasung Air India da pilot oiribi mahaki loina be Puspanjali Posang Bamsu Saryaki Mahiroi Chamaga Yankairom na Sarugyaba Thoram aduda DC Rajkumar na Mahaki Oiba Punsigi Wari Kaya Tamkibaga Loinana Kunaida Kairakadaba Tabak Singdagi Laptop na Laina Babauta Kapi ke Punsida Mai Pakpama Sum Yoiba Kunai gi
कानागदबा थबक थौरमसिंग पांगथोकपा ngamnaba mahiroi-singda pautak kya amasu piki thoram aduga mari lenana hanagi international footballer Goramangina marup mapang-singgi pressure dagi karamna ngakthokani amasung fattaba thabak-dagi lapna leinabagi matangdasu mahiroi-singga interaction tauki loinana mahakki punsigi oiba awa nungaigi wari kayasu liduna mahiroi-sing aduda puning thogatki. So all I want to say to you all is that believe in yourself, make sure that when you self-awareness know what's happening around you. Stay away from the drugs and believe in yourself, what do you want to become, be clear with that. There's so much to do in your life, so there's so much to do. School, education, young, you need to study hard. Nahasingna fattaba hainabi thabak amasung makhoina nungaina matam leliba thabak thorom singdagi nathaiduna punsigi pandam phangba ngamnaba khanagadabani haina SP Heman Pandena thoromgi keynote address oina mahiroi singda apil tawki thasigi tangulum doida morangkhom sogaizam leirakdagi A Lala Sharma alias Rosha Vandana ikhang khangodana leikidabada Imphal West District Football Association awapa phongdoragli Elala Sarmana Lake Dabaga Mari Lena Ngasi Association Asigi Office ta minute ani tumina leptuna awaba phongtokpaga loinana Lake Drabagi Tawaina Isorgi Kuya Khada Ingchingna Leiruna ba thoniki loinana mahangna hinglingai da district asida football mashana chawkhanna bagi tamak honaramba kayasu ningsingduna singthaki Lake Drabagi imung manungna nanghoriba awaba da susarugyari haina Imphal West District Football Association thadorakpa charal amana hairi Aroibada maroiba pa amuhna Mayhaurol-dagi laiminarakpa nattaba atopa lamdagi lamakhangda changlaglaga aikoigi puwarida singchap tharakpa yaroi asiguma miyoi-sing asigi mathakta logi oiba thabak chap chana lawkhatkani haina Chief Minister N Birena phongdokre Waron drugs ki khongjang asi amata oina thengnaminabagi khongthang ama chingtam animangna lawrakpa asi mission asi soidana mai pakani haibagi thajaba Chief Minister N Birena thamkre Angangsing ayamba ka hena noibagi fibam ama leirakliba sigi maram khangdoknaba package food singda kari pochak yauri haibasi kumna yengsinba mathau tai haina Health Minister Dr. S Ranjana phongdokre Matang asida Mami TV Prime Time Manipuri News losinjari bideng tabir pasingbu amkah na kurumjari